Ising mai bahayraga miyamna hena khangnariba tampak mayu Muhammad Asatullah bu state na Awangba Thakta Ekai Khumnabaga loinana mahaki machanupa amabu state disaster response force SDRF ta thabak tawhanbiyu haina Khetrigao Assembly constituency ge MLA Noorul Hassan Manipur ge governor da Taksinkhre governor da pisin khiba cherol amada MLA Noorul Hassan hai Imphal East district ki urup awang laikai dagi masagi chahi humfudra manga suraba tampak mayum Muhammad Asatullah asi isingda Iraq na duna lokhiba miyoi kayagi hakchang lokhatpa ngamkhre haukiba chahi singda miyoi chamri ga marfuni thoi henbagi hakchang ising manungdagi lokhatpa ngamkhi asigumba thoidok hendokna hai singba amasung mathauna laiba miyoi assistant na Awangba Thakta Ekai Khumnabaga loinana mahaki hai singba asi state ki authority da su laihongnaba tampak mayum Muhammad Asatullah ge macha amabu SDRF da thabak hapiyu haiba wafam phongdokhi